खुरुमजरी इमेज पाउदमियंग ताबिरिब ख्वाई पुनमकपु अहमद तराम ओक्सरी ngasiगी मरोइबा पाउ माओइस्ट कम्युनिस्ट पार्टी न कौखिबा जनरल स्ट्राइक चथरी प्रोटेस्ट कया लेरबसु कमलनाथ पु मध्य प्रदेश की चीफ मिनिस्टर ओइना वासक लौख्रे हौजिक ngasiगी मपुंगोइबा पाउ अमुक लौबिरसि हौखिबा हिंग नुयाइदगी ngasi अहिंग नुयाइ फाउबा माओइस्ट कम्युनिस्ट पार्टी ऑफ मणिपुर न कौखिबा पुंग कुनमरी की जनरल स्ट्राइक चथरी जनरल स्ट्राइक मनुंगदा सखंगदबसिना गाड़ी मचा अमा मई थारम ले माओइस्ट न कौखिबा जनरल स्ट्राइक न मियाम की बहुसागी पुंसीदा खरमखै अकाय पीरी इम्फाल मनुंग अमसुंग अकोइबदा लेबा कैथेल सिंह निंथिना फमनद्रे दुकान सिंह सु यान हांगनद्रे तंपा की तोंगान हाईवे सिंह पैसेंजर सर्विस इचेल चेनखिद्रे अदुमोइनमक लनाई गाड़ी सिंह चेनखी सरकार मसुंग लनाई महितम फमसंग सिंह महिरुई सिंह इका कानखिदे सरकार मसुंग लनाई ऑफिस सिंह कर्मचारी सिंह काबगी चांग याम हंथकी जनरल स्ट्राइक मनुंगदा पामदब थौदोक सिंह थोक्तनब मफम कयादा पुलिसना ngak senbai akan thabak lokhatki nakal amaromda ngasi ayuk angan bada lilong police station manung chana leiba waithau golai mayada sakhangdabasna bajaj scooter ama mai tharam lei bajaj scooter adogi mapu hojik phawba khangbangamdri sakhangdabasna gari adu khamlaga mai tharibra natraga mafam adu da puraklaga thadolambra haiba chapchana khangbangamdri मणिपुर लेंगांग सिंधुर ngasi ahanba Manipur Rifles Banquet Hall da Bijay Divas numit thoram pangthokre thoram aduda saru yarduna Manipur ki Chief Minister Nongthomam Biren hai ki lengak asi chahi amaga tha mapal surak lei lengak asi lairat patagi hauzik lamdam asida Assam Rifles na paikhaleba health camp sing thagat dingai oi masina miyam amadi security singi marakta afaba mari purak pangam lagani asumna security ga miyam ga marakta afaba mari lerak labadi Manipur thokliba makhal kaya gi crime sing thimangam lagani Assam Rifles na paikhaleba thabak sing afaba khongthang ni Chief Minister makha tan hai ki matam amada Pakistan amadi East Pakistan India bu khudum chanab honarakpa adu India na khanglakpadagi Bangladesh asi khudum chandaba yadi haiduna India na Bangladesh lokchillaga thamki अदुगुम्बा थौंग अदुदा पाकिस्तान गा इंडिया गा सोनखेबा लांदा थवाई कटख्रबा अथौबा सिंग अदुबु निंगसिंग दुना ngasi थौरमसी पांगथोकपनी पाकिस्तान इंडिया गा अचौबा एयरफील्ड बॉम्ब कया थाददुना अंगकपा अकीबा अमा ओहेनकी अदुबु इंडिया गी हई सिंगलबा आर्म फोर्स सिंगना लाइन कंट्रोल तौखी थौरमदुदा एग्रीकल्चर वेटरनरी एंड एनिमल हस्बेंडरी मिनिस्टर बिहां कल्याण सुसरुग्याकी Narcotic Affairs and Border Napna Lamdam Asidagi Mayai Kaba Nisa Singh Mutat Naba Changchil Lagnaba Kongjang Saruk Ama Oina Department Asigi Superintendent Ki Lamjing Makada Additional SP na Luchingba Security Team Amanangasi Ayuk Sagolmang Police Station ki Manung Chanaleba Boljang area da drive chataduna Ain Kaina Tharamba Kani Pambi Singh Yantatuna Mangan Kray Department asida haukiba tha amarungi manungda chatakiba drive ta lam acre chani marfudra rom da tharamba kani pambi singsu yantatuna mangan khrabani tongan tuan mapum sing da tharamba yantatuna mangan kiba kani pambi sing asi Tenopal area da acre kontra romni masi Tenopal police na nap ka lone ne yantatuna mangan kibani atopa lam acre chani humpurom da tharamba ganja pambi sing na nap na yantatuna mangan kibani haukiba numit Tarani Rongi Manungda Napna Tuan Tuan Kayadasu Poppy Pambi Singh Yantatuna Man Krabani Drive Basi Napna Hukiba November Tarataki Chata Hokibani Makatana Su Drive Basi Tata Kigani Masida Miyam Amadi Kunzasina Tengbang Binabasu SP Napna Apel Torgni Minutong Social Welfare Union Hafiz Haptagi Thaumisina Haukiba December ki Tara Marida Manipur Wakaf Board ki office pu
akai atoi tholam natna miti pangal singi amat ngairba nupi hostel leibi nupi singda tahaidaba wahai wata kaya sinaduna karem nabagi thongbu yaning di haiduna Human Rights Council gi secretary Mohammed Ravi Khan ngasi Manipur Press Club ta pangthopa paumi singa unaba amada phungdokre Toromaduda Human Rights Council gi secretary Mohammed Ravi Khan hai Manipur lengana minority singidamak hapta da market set ama sanana bagidamak thaurang pakhatlakpa asi taram oi Chakondagi minuthong phawbagi lambi gi mataida pot yon sinduna gari chathok sasin tawbada khudong chada pibata natna khudong thiba kaya amasu thokliba sibu kohna bagidamak lakul liba langa ki thaurang asibu maitei pangal gi I nattaba pangal saba kharana ayat apan pirakpa asi yamna laibak thibani matung tarakpada ayat apan pibagi mahutta hena sakotpa khunai ama oirakna bagidamak aikoi punna honaminasi loina wakap board pu akai atoi tholam liba music adubu Manipur lengana athu matamda faduna matik chaba cherak pibiu amadi maitei pangal pi singda tahaidaba wai sanaramba adu athu matamda lale haina sengdorakadabani haiki Tharomaduda amuko amaso amukok UMMWDO Lipulgi makok thoma official singsu saruk yaki Khungang singda leiriban Tabak Pangdaba Naha Kayabu Tabak Pinanaba Amadi later Larba Imung Singda Ladiba Naha Kayada Masana Masabu Tabak Pijaduna Afaba Imung Oinanaba Hokiba Kumja Lisini Tara Marigi September Kunmangada Pandit Dindayal Upadhyay Mapok Kumonga Mari Lenana National Rural Livelihood Mission Gimanung Chana Lebak Asigi Prime Minister Narendra Modi na Hodokiba Dindayal Upadhyay Gramin Kausalya Yojana DD UJKY scheme asibu Manipur da mapung phana chana hanaba pandamda Manipur lengaki Manipur State Rural Livelihood Mission MSRLM ga Project Implementing Agency ga yanat ama inakhre Manipur ki Chief Minister N Birena witness oidur ngasi Hotel Impal gi Sangai Hall da pangthokiba yanat inakiba aduda Chief Minister na haiki Manipur lengana pakhileba start up ki mateng loduna isani sabu thawk pinaba hona hausi Lenga ki thabak khaktana thabakni haibai wakal thadoksi haujik tongan tongan ba mafam singda lanai thabak tawribasing MOU sign tawnarabanina lengakna makoi thabakta mateng pang sinduna sanmit londa chauna kana piragani Chief Minister makha tana haiki leibak asigi Prime Minister Narendra Modi na paikhatliba khungang singi naha singbu thabak pinaba scheme asi Manipur da su mapung phana chana hanaba hona minasi Narendra Modi na lebak asigi damakte scheme amadi project kaya hudokre ngasidi hudokhiba scheme project kaya sina India da ahongba kaya porpangamle DDYJ ke scheme asi union territory yauna state kunma thoida chatnari masi manungda district chamnga humpu yauri India pumbada mioi lakh taret lising kungi training pikibada natana masi manungda mioi lakh ama lising kontra mari scheme asigi makhada thabak tawkre Housing project Chama Mepodra Pakatli DD UGKY scheme gi Makada Housing Powder Lupa Koti Lising Manga Chatruk Thadaduna Kungangi Naha Sing training piri Manipuri scheme masi Kumja Lising Nitar Nipangi March Thada implement Tokibani scheme masi Makada Manipur Labor District Singi Kungang Sing the Ladiba Naha Lising Tara Chamanga Tar Nipan the training Pinaba Pandam Thamli Scheme Asigi Makada Chadra Kontra humdoi nipigi reserve thamli ahumna memanalda singi reserve thamli Manipur goina candidate chani humadra manga training pikre training piki bagi manungda mioi marphuni pan thabak phangkre scheme asigi makhada training tawgado riba singna ningthi jana yauduna mai pakna ba honaminasi haina miyamda appeal tawkhi tarmaduda RD and PR gi minister TH Biswajit na hai Lenga kasina chahi ani mapung pharak paga iroinana miyamda tawgani hai ke thabak sing mai pana pangthoktuna lakli thabak sing asig manung chanangasi inariba MOU asisu amani tawrang asina Manipur gi khungang singda leiba naha kaya thok phangan bata natana sanmit londa khumang chawsilagani Lenga ka MOU sign tawnakhiba project implementing agency PIA taramatoina DDUGKY scheme makada pigadaba tongan tongan ba training sing adudi airline cabin crew CRM domestic non-boys food and beverages service saving machine operator retail sales associates
field technician, networking and storage, junior software developer, general duty assistant, emergency medical technician, blood bank technician, documentation assistant chingba trade singdani. Directorate of Ayush amasung Ayush Society Manipur punna sindungasi Imphal East District ki Kairauda Homeopathy Pharmacy and Drug Testing Laboratory Sanaba Health and Family Welfare Minister L. Jayantkumar Ure Yungtam Kray. Tharmaduda Minister L. Jayantkumar Haiki Hauski Matamda Lenga ki Tabuk Natrabadi Hingba Yadabagi Pibam the Laknare. Matam Amadadi Kolkata dagi BA pass tawraga lakpa mioi adu Bazai Bengal khonglaga unarami matam aduda BA pass tawruba mioi ama haibasi yamna thak wangba wakhal loksing leraba like laisu matik chana haiba misak poina lonarami adubu hauzaki matam asidadi lekai khudingi yumthong khudingi haiba haitaba graduate ki graduate ngakta ngaire makoina lenga ki thabak tawdaba yadi haiduna lenga ki thabak khaktamak tanarga asum yam kraba graduate mayam adu lenga na thabak piba ngamba haunade lenga ki thabak natraga tanbu tandrabadi thabak ki thabak ngaktani makoina tanbagi dikhangdre minister makha tana haiki lenga ki thabak tanadra basu mahausana lam mayam ama piri masida kana raba sel thokpa yaba pambi sing thaduna sermi lon phagatna ba thabak tawbadi yadabra haina hangladuna cheng phangdriba si karigino karigi tandribano all as pension na karigi phangdribano haina Miamna MLA Minister Singh Chairi Chaibagi Mahuta Makoi Makoina Tawada Tabak Kaya Amaleri Makoina Chen Chonglaga Tabak Surga Hingba Yadabra Hina Suhanki Lengaki Department Kaya Amaleri Masida Chatlaga Makoya Tanaraga Tabak Tawbayai Lengaki Department Singna Honoribasi Miam Gitamaktani Miuibana Kwaidagi Maruibadi Nunga Yaipaba Nada Yakta Haibasini Housing Nintam Ta Changlakpada Yumgi Ahal Sina Masa Masu Singbu Ana Ayik Yaudanaba Arumba Pirol Serhali Chahali India Lengak Nasu Apaba Kunai Ama Ohena Bagidamak Ana Ayik Yaudanaba Tabakya Paikatli Manipur Lengak Nasu Mia Mating Pangnaba Haiduna Allopathy Makal Kayagi Laying Pinaba Sub Center Homeopathy Oiba Makal Kayagi Office Kaya Hangdokli Harwell Medicine warisu miyamna khangnarabani Harwell Medicine asi mamangai dagi ahal laman singna takpi tambir ba makhalgini masi kanabasing adu hausiki miyamna khangba mathau tai haiki Minister makha tana haiki chakotpagi health sector gi lamda Imphal is khara sotna leiri masi gi matangda Chief Minister N Biren amadi mari lenaba miyangba tanaraga thabak kya paikhatli Sarkar asidasu Chaibibagi Chaibibangakta Adubu Hau Lengak Asigi Logida Matam Wali Manungasida Lengak Asina Tobia Miami Masak Topa Tabak Toromdi Torom Kigani Asigumba Hospital Among a city Kairau Kendra Leragani Imphal is at a district in the Kara Sotana Urabazu Hospital Asil Lerabadi Health Sector the Hena Chakopa District Amadi Webangam Lagani Tormaduda Kairau Assembly Constituency MLA Rameshwar Mitei Health Ayush and Family Welfare Principal Secretary Bumlun Mang Bolnam IAS Lampel Party Ayush Director A Gunesho Sarama Masung SAS ki member Secretary Su Oiriba Ayush ki Additional Director Dr. Y Lokoi Singasu Saruyaki Imphal More Lambigi Thamna Pokpi area da loan yadaba mawongda Saba Yum Kuntrarom ngasi eviction tawkre Ngasi ayuk pung mapan lom tarakpa aduaida Chandel District ki Deputy Commissioner Krishna Kumar amadi Kaksing District ki Deputy Commissioner Nailen Thang Telen anigi mijeng makada Tenopal Chandel amadi Kaksing District ahumgi makok thomba police officers sing kaya yauna National Highway chamachumna anigi Thamnapok pi area da lambigi nagyeta lona yadaba mawngda yum sabasing JCB sizinaduna takai khrei eviction asi National Highway chamachumna anigi road expansion gi damakta packet lakpa khongthang amani ngasi tawkiba eviction asi Kaksing District ki Deputy Commissioner Nailen Thang Telen gi order makhada chatakibani eviction asi tawbada thohningdaba thodok sing thoktanaba Tenopal District Police Chandel District Police amadi Kaksing District Police ki SP Singh ASP Singh amadi DSP Singh amasung yamlaba police amadi commando personnel kaya galonena nupi police yauna ngak senbagi thabak chathaki hairi
ख्रिस्तकुम लिसिंग मचापन मरफु मरीदा थोकिबा सिख सिंगी मायोक्ता चटकिबा हिंसागी थौदोक्ता चेने हाइदुना सिख सिंगना यानिंगदबा फोंदोक्लबसु कमलनाथपु मध्य प्रदेश की चीफ मिनिस्टर ओइना वासक लौख्रे इंग लिसिंग मचापन मरफु मरीगी अक्टोबर 13 मतम अदुदा प्राइम मिनिस्टर ओइखिबी इंदिरा गांधीबु माकी बॉडीगार्डना नौमेन कापतुना हाटख्रबगी तुंगदा दिल्लीदा सिख सिंगी मायोक्ता रायट चतदुना सिख मयाम अमा हाटखिबगी थौदोक्ता कांग्रेस लुचिंगबसिंग सजन कुमार एसकेएल भगत जगदीश टाइटलर अमसुंग कमलनाथ चेने हाइकी कांग्रेस एमपी ओइखिबा सजन कुमार दि मरा लेरे हाइदुना दिल्ली हाई कोर्ट ना मफुंची चुप्पा फादोक पीकी सेंट्रल दिल्ली दलेबा रकाबगंज गुरुद्वारा की मपानदा मियाम अमा कमलनाथ न सिंधुना कम्युनल रायट चतहन की मधुदा कमलनाथ की ममांगदा सिख अनि हाटकी थौदोक अदुदा कमलनाथ चेनकी हाइना सिख सिंह मराल सिरिबनी कमलनाथ अदी महाक थौदोक अदुगा मरी अमत लेनदि हाइकी कांग्रेस प्रेसिडेंट राहुल गांधी ना कमलनाथ पु मध्य प्रदेश की चीफ मिनिस्टर ओइना खलकपदा मधुबु यानिंगदबा मैसेज कया थारकी हाइरी कमलनाथ न हाइकिबदा इंग्लिश मचमापन मरफुद्रा माथोइदा महाक मिनिस्टर अमो ओइख्रे फम कया अमसु पायरख्रे मतम अदुदना करियमता यानिंगदबगी वफम वाकट अमत लेखिदे अदुगा हंदकना करिगदमक्ता वाकट लाक्लिबनो कनागुम खरना सिनबा सरुलांग सोइदनो ओइगनी यूनियन मिनिस्टर हरसिमरत कौर ना हाइकी ngасina सजन कुमार की ओइख्रे जगदीश टाइटल गिना हयेंग ओइरब याय अदुदगी कमलनाथ अदुगी मतुंगदा गांधी फैमिली पुनमक ओइरप याय अमना पुंसिगी फादोक ओइख्रे अदुगा अमना ngasi चीफ मिनिस्टर ओइना वासक लौरी कांग्रेस पार्टी दी मतम चुपदा क्रिमिनल सिंगु सगोतुना थमली मियामु पाक्तना मिहात मिपुन थौदोकी दायित्व ओइरबा मिवेसिना पॉलिटिकल पेट्रोनेज पीदुना खुदोंग चाब क्या लौरी क्राइम की डोमेस्टिक लॉदा मियोइबबु हाटपा नत्रगा मियोइब जाति मायोक्ता थबक तौगदबनी हाइबवा लेते प्राइम मिनिस्टर नरेंद्र मोदी ना मालदीव्स की प्रेसिडेंट इब्राहिम मोहम्मद सोलीगा वरी सानर मतुंगदा मालदीव्स इंडिया ना $US बिलियन अमदस्मिक मरी मतेंग पीरगनी हाना लौथोख्रे लेपाक अनिना इंडियन ओशन रीजन द ngak senbagi matang da punna thenaminaba haibasida yanakhre लेपाक अनी की इंटरेस्ट सोकदबा मरमदा अतोप लेबाने खोइबु खुलाई उना सिनबा यहल्लोय प्राइम मिनिस्टर मोदी ने हाइकी मालदीव्स का लेनरिबा मरी चौकथोक हन पामी आइलैंड नेशन अदुदा इंडियन कंपनी सिना चंगसिनबा खुदोंग चाबा हेंगलकली मालदीव्स प्रेसिडेंट सोलीना हाइकी इंडियन ओशन दा सिक्योरिटी कोऑपरेशन की थबक कनकट हनबदा लेपाक अनी ने यानारे प्रेसिडेंट सोली निमित हुमनी की खोंगचत ngarang इंडिया दा थुंगलखिबनी डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंगना सिंधुना लाकलिबा तांग कुनमंगा दगी फोर्थ किक फ्रॉम पेनल्टी मार्क पेनल्टी शूट आउट स्टेट लेवल इनविटेशन फुटबॉल टूर्नामेंट 2018 एसोसिएशन असigi प्लेग्राउंड दा पांगथोक लगनी टूर्नामेंट असिदा यावनबा फॉर्म सबमिशन तोबी अरोइबा निमित डिसेंबर तांग कुंड ओइगनी अदुगा मैनेजर सिंगी मीटिंग ना डिसेंबर कुमार दा पांगथोकने हाइरी नकलमरमदा ऑल मणिपुर फुटबॉल एसोसिएशन अम्फागी मिजे मखादा देशे कक्सिंगना सिंधुना 15th देशे ट्रॉफी स्टेट लेवल इनविटेशन फुटबॉल टूर्नामेंट 2019 लालिबा सही असigi जनवरी थागी अरोइबा चयोल पांगथोक लगनी टूर्नामेंट असिदा एंट्री तौबा अमदी ऑफिशियल सिंगी रजिस्ट्रेशन तौबगी अरोइबा निमित जनवरी तांग 15 अदुगा मैनेजर सिंगी मीटिंग ना जनवरी तांग 10 अयुक पुंग 13 ताबदा देशे कक्सिंग ऑफिस ता पांगथोक लगनी अकुपा मरोल देशे कक्सिंग ऑफिस तगी खंगलबा यागनी हाइरी हौजिक अरोइबदा मरोइबा पाव अमुहना पेजरी माओइस्ट कम्युनिस्ट पार्टी ना कौखिबा जनरल स्ट्राइक चथरी प्रोटेस्ट क्या लेरबसु कमलनाथ पु मध्य प्रदेश की चीफ मिनिस्टर ओइना वासक लौख्रे ngasigidamuta di इमेज पौदम पिजो मतंग से लोसिंजरी मियाम अमुकना खरुमजरी।